ꯑꯍꯥꯟꯕꯗ ꯃꯌꯥꯝꯕꯨ ꯁꯦꯁꯝ ꯅꯋꯥꯖꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯃꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯅꯨꯄꯤ ꯑꯃꯅ ꯄꯩꯁꯥ ꯄꯥꯏꯅꯤꯡꯕ ꯑꯃꯗꯤ ꯑꯀꯦ ꯑꯃꯧꯒꯤ ꯄꯨꯟꯁꯤꯗ ꯍꯤꯡꯅꯕꯒꯤꯗꯃꯛ ꯃꯁꯥꯕꯨ ꯌꯣꯟꯗꯨꯅ ꯄꯩꯁꯥ ꯇꯥꯟꯕ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒ ꯑꯔꯣꯟꯕ ꯂꯤꯆꯠ ꯑꯁꯤ ꯆꯠꯂꯨꯕꯗꯒꯤ ꯀꯔꯤ ꯀꯔꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯀꯨꯞꯄ ꯋꯥꯔꯤ ꯑꯃꯨꯛ ꯇꯥꯃꯤꯟꯅꯔꯁꯤ꯫ 2017ꯒꯤ ꯃꯦꯒꯤ ꯇꯥꯡ 19 ꯅꯨꯃꯤꯠꯅꯤ꯫ ꯆꯍꯤ 18 ꯁꯨꯔꯕ ꯍꯦꯃꯟ ꯃꯤꯅ ꯃꯄꯥꯗ ꯅꯤꯡꯉꯥꯏ ꯇꯧꯔꯒ ꯁꯦꯀꯦꯟ ꯍꯦꯟꯒꯤ ꯕꯥꯏꯛ ꯑꯃ ꯂꯩꯅꯕꯒꯤ ꯂꯨꯄꯥ 90,000 ꯂꯧꯔꯝꯃꯤ꯫ ꯕꯥꯏꯛ ꯃꯄꯨ ꯑꯁꯤꯒ ꯍꯦꯃꯟ ꯃꯥꯡꯖꯧꯅꯅ ꯕꯥꯏꯛ ꯑꯁꯤ ꯃꯍꯥꯛꯅ ꯂꯩꯔꯅꯤ ꯍꯥꯏꯗꯨꯅ ꯃꯃꯜ ꯉꯥꯡꯅꯗꯨꯅ ꯂꯣꯏꯈ꯭ꯔꯕꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯄꯥꯗꯒꯤ ꯄꯩꯁꯥ ꯍꯦꯛ ꯂꯧꯕꯒ ꯃꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯜꯂꯒ ꯍꯦꯃꯟꯅ ꯂꯩꯒꯗꯧꯔꯤꯕ ꯕꯥꯏꯛ ꯑꯁꯤ ꯂꯧꯔꯨꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯡꯖꯥ ꯃꯌꯥꯝ ꯑꯃ ꯍꯧꯈ꯭ꯔꯕꯁꯨ ꯍꯦꯃꯟ ꯕꯥꯏꯛ ꯂꯧꯔꯨꯔꯒ ꯃꯌꯨꯝꯗ ꯍꯜꯂꯛꯂꯝꯗꯦ꯫ ꯃꯄꯥꯅ ꯍꯟꯖꯟ ꯍꯟꯖꯟ ꯍꯦꯃꯟꯒꯤ ꯐꯣꯟꯗ ꯀꯣꯜ ꯇꯧꯔꯕꯁꯨ ꯃꯍꯥꯛꯀꯤ ꯐꯣꯟꯗꯤ ꯁ꯭ꯋꯤꯆ ꯑꯣꯐ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯄꯥꯅ ꯒꯨꯅꯥ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯀꯦꯟꯗ ꯂꯥꯛꯇꯨꯅ ꯌꯥꯝꯅ ꯋꯥꯈꯜ ꯋꯥꯅ ꯃꯆꯥꯅꯨꯄꯥ ꯍꯜꯂꯛꯇꯕꯒꯤ ꯋꯥꯔꯤ ꯂꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯍꯦꯃꯟ ꯂꯨꯄꯥ 90,000 ꯄꯨꯔꯒ ꯕꯥꯏꯛ ꯂꯩꯕ ꯆꯠꯈꯤꯕꯅꯤꯅ ꯕꯥꯏꯛ ꯂꯧꯔꯕ ꯃꯇꯨꯡꯗ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯇꯨꯅ ꯃꯔꯨꯞꯁꯤꯡꯒ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯒꯅꯤ, ꯅꯠꯇ꯭ꯔꯒ ꯕꯥꯏꯛ ꯂꯧꯔꯕ ꯃꯇꯨꯡ ꯂꯣꯡ ꯗ꯭ꯔꯥꯏꯚ ꯑꯃ ꯆꯠꯂꯝꯕꯁꯨ ꯌꯥꯏ ꯈꯜꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯄꯨꯂꯤꯁꯅ ꯍꯦꯃꯟ ꯄꯨꯡ ꯈꯔ ꯂꯩꯔꯒ ꯃꯁꯥ ꯃꯊꯟꯇ ꯌꯨꯝꯗ ꯍꯟꯖꯔꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗꯗꯤ ꯊꯣꯛꯂꯝꯗꯦ꯫ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯍꯦꯃꯟꯒꯤ ꯐꯣꯟꯗꯒꯤ ꯃꯍꯥꯛꯀꯤ ꯃꯄꯥꯗ ꯀꯣꯜ ꯇꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯣꯜ ꯇꯧꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯁꯤꯗꯤ ꯍꯦꯃꯟ ꯑꯣꯏꯔꯝꯗꯦ, ꯑꯇꯣꯞꯄ ꯃꯤꯑꯣꯏ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤꯅ ꯙꯝꯀꯤꯒꯤ ꯃꯑꯣꯡꯗ "ꯅꯆꯥꯅꯨꯄꯥ ꯍꯦꯃꯟ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯇꯦꯛꯇ ꯀꯥꯏꯗꯅ ꯄꯥꯝꯂꯒꯗꯤ ꯂꯨꯄꯥ 50,000ꯒꯤ ꯑꯦꯔꯦꯟꯖꯃꯦꯟꯠ ꯇꯧ" ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯨꯂꯤꯁ ꯌꯥꯎꯅ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯎꯕ ꯄꯥꯎ ꯄꯤꯕ ꯌꯥꯔꯣꯏ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯋꯥꯐꯝ ꯑꯁꯦ ꯇꯥꯔꯒ ꯍꯦꯃꯟꯒꯤ ꯃꯄꯥꯅ ꯂꯨꯄꯥ 50,000ꯗꯨ ꯊꯤꯖꯔꯛꯈꯤꯒꯦ, ꯏꯆꯥꯅꯨꯄꯥ ꯍꯦꯃꯟꯕꯨ ꯀꯩꯝꯇ ꯇꯧꯕꯤꯒꯅꯨ ꯍꯥꯏꯔꯝꯃꯤ꯫ ꯐꯣꯟ ꯍꯦꯛ ꯊꯝꯈꯤꯕꯒ ꯍꯦꯃꯟꯒꯤ ꯃꯄꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯦꯜꯂꯛꯇꯨꯅ ꯑꯃꯨꯛ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯈꯤꯕꯁꯤꯡ ꯑꯗꯨ ꯄꯨꯂꯤꯁꯇ ꯂꯣꯏꯅ ꯇꯝꯂꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯆꯍꯤ 18 ꯈꯛ ꯁꯨꯔꯤꯕ ꯍꯦꯃꯟꯒꯤ ꯀꯦꯁ ꯑꯁꯤ ꯀꯤꯗꯅꯦꯄꯤꯡꯒꯤ ꯀꯦꯁ ꯑꯃ ꯑꯣꯏꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯄꯨꯂꯤꯁ ꯌꯥꯝꯅ ꯊꯨꯅ ꯃꯊꯧ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯕꯁꯨ ꯍꯦꯃꯟ ꯃꯤꯅꯥꯒꯤ ꯃꯇꯥꯡꯗ ꯀꯩꯒꯨꯝꯕ ꯀ꯭ꯂꯨ ꯑꯃ ꯐꯥꯎꯕ ꯄꯨꯂꯤꯁꯀꯤ ꯈꯨꯠꯇ ꯐꯪꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯄꯨꯂꯤꯁꯇ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯅ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯄꯇꯦꯜ ꯅꯒꯔ ꯔꯦꯜꯋꯦ ꯕ꯭ꯔꯤꯖꯀꯤ ꯃꯈꯥꯗ ꯅꯨꯄꯥ ꯑꯃꯒꯤ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯔꯦ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯁꯥ ꯑꯁꯤ ꯐꯤꯕꯝ ꯆꯥꯗꯕ ꯃꯑꯣꯡꯗ ꯄꯣꯝꯈꯠꯂꯒꯁꯨ ꯂꯩꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯏꯟꯐꯣꯔꯃꯦꯁꯟ ꯑꯁꯤ ꯍꯦꯛ ꯐꯪꯕꯒ ꯄꯨꯂꯤꯁꯀꯤ ꯋꯥꯈꯜꯗ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯅꯨꯄꯥꯃꯆꯥ ꯍꯦꯃꯟꯒꯤ ꯍꯛꯆꯥꯡꯒ ꯑꯣꯏꯔꯤꯕ ꯖꯥꯠꯂ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯂꯤꯁꯅ ꯍꯛꯆꯥꯡ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯧꯕꯗ ꯃꯈꯣꯏꯅ ꯑꯍꯥꯟꯕꯗ ꯈꯜꯂꯝꯃꯤꯕ ꯋꯥꯈꯜ ꯑꯗꯨ ꯂꯥꯜꯂꯝꯃꯤ꯫ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ, ꯍꯦꯃꯟꯒꯤ ꯃꯔꯨꯞ ꯔꯤꯇꯤꯛ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯦꯁ ꯑꯁꯤꯒꯤ ꯃꯌꯣꯜꯁꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯄꯨꯈꯤꯔꯝꯃꯤ꯫ ꯄꯨꯂꯤꯁ ꯃꯇꯥꯡ ꯑꯁꯤꯗ ꯆꯃꯝꯅꯕ ꯑꯃ ꯐꯥꯎꯔꯝꯃꯤ, ꯃꯗꯨꯗꯤ ꯀꯤꯗꯅꯦꯄꯤꯡ ꯇꯧꯈꯤꯕꯅ ꯍꯦꯃꯟ ꯃꯤꯅꯥꯅꯤ, ꯑꯗꯨꯒ ꯅꯨꯃꯤꯠ ꯅꯤꯅꯤꯒꯤ ꯃꯇꯨꯡꯗ ꯐꯪꯂꯤꯕꯁꯤꯅ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯔꯤꯇꯤꯛ ꯅꯥꯝꯗꯦꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯔꯛꯅꯕꯒꯤ ꯃꯔꯝꯁꯤ ꯀꯩ ꯑꯣꯏꯗꯣꯏꯅꯣ? ꯃꯌꯥꯝꯁꯤ ꯀꯅꯥꯅ ꯃꯥꯁꯇꯔꯃꯥꯏꯟ ꯑꯣꯏꯔꯒ ꯇꯧꯔꯤꯅꯣ ꯑꯃꯗꯤ ꯀꯔꯤ ꯃꯔꯝꯒꯤ ꯇꯧꯔꯤꯅꯣ ꯍꯥꯏꯕꯁꯤ ꯄꯨꯂꯤꯁꯅ ꯈꯟꯕꯗ ꯃꯊꯥ ꯁꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯑꯁꯦꯡꯕ ꯈꯪꯂꯛꯄꯗ ꯃꯤꯑꯣꯏ ꯑꯃꯈꯛꯀꯤ नत्ते, ꯄꯨꯟꯅ ꯃꯤꯑꯣꯏ 3 ꯍꯥꯠꯈꯤꯕꯒꯤ ꯋꯥꯔꯤ ꯊꯣꯔꯛꯂꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯃꯤꯆꯝ ꯄ꯭ꯔꯖꯥꯈꯛ ꯑꯀꯤꯕ ꯐꯥꯎꯕꯇ ꯅꯠꯇꯅ ꯄꯨꯂꯤꯁꯀꯤ ꯒ꯭ꯌꯥꯟꯁꯨ ꯃꯥꯡꯂꯝꯃꯤ ꯑꯃꯗꯤ ꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯨ ꯊꯣꯛꯄ ꯑꯣꯏꯔꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯜꯂꯝꯃꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯆꯍꯤ ꯃꯄꯨꯡ ꯐꯥꯗ꯭ꯔꯤꯕ ꯃꯈꯣꯏ 5ꯒꯤ ꯋꯥꯔꯤꯅꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯤ ꯍꯦꯃꯟꯠ ꯃꯤꯅꯥ, ꯂꯣꯀꯦꯁ ꯂꯣꯙꯥ, ꯔꯤꯇꯤꯛ ꯅꯥꯝꯗꯦꯕ, ꯁꯟꯁꯀꯥꯔ ꯑꯃꯁꯨꯡ ꯍꯅꯤ ꯗꯨꯕꯦꯅꯤ꯫ ꯃꯈꯣꯏ 5ꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯉꯥꯛꯇꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯀꯩꯒꯨꯝꯕ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯃꯈꯣꯏ 5ꯁꯤ ꯑꯃꯅ ꯑꯃꯒꯤ ꯂꯣꯏꯅ ꯃꯇꯦꯡ ꯄꯥꯡꯅꯩ꯫ ꯍꯦꯃꯟꯠ ꯃꯤꯅꯥ ꯄꯩꯁꯥ ꯈꯔ ꯈꯖꯤꯛ ꯄꯥꯏꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤ꯫ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡ ꯑꯟꯇꯔ ꯁꯤꯡ ꯃꯤꯅꯥ ꯏꯔꯤꯒꯦꯁꯟ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯊꯕꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤ ꯂꯨꯁꯤꯜꯂꯛꯄ ꯍꯧꯔꯛꯄꯁꯤ ꯍꯦꯃꯟꯠꯅ ꯄꯩꯁꯥ ꯄꯨꯔꯒ ꯃꯃꯥꯟꯅꯕꯁꯤꯡꯒ ꯒꯥꯔꯤ ꯂꯧꯕ ꯆꯠꯈꯤꯕ ꯑꯃꯗꯤ ꯊꯪꯅꯕ ꯅꯨꯃꯤꯠꯇ ꯃꯄꯥꯗ ꯀꯣꯜ ꯇꯧꯔꯛꯇꯨꯅ ꯔꯦꯟꯁꯝ ꯇꯥꯜꯂꯛꯄ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯂꯒ ꯍꯥꯏꯔꯨꯕꯗ ꯄꯨꯂꯤꯁꯅ ꯑꯍꯥꯟꯕ ꯇꯧꯕꯁꯤ ꯐꯣꯟ ꯇꯧꯔꯛꯂꯤꯕ ꯅꯝꯕꯔ ꯑꯗꯨꯒꯤ ꯂꯣꯀꯦꯁꯟ ꯊꯤꯗꯣꯛꯇꯨꯅ ꯃꯐꯝꯗꯨꯗ ꯆꯠꯂꯝꯃꯤ꯫
Mafam asi indoor oirami amasung guna hairiba mafam sidagi chawrakna kilometer 200 muk laplami adubu police na phone tawrukliba location indoor da laklabasu clue amata phangba ngamlamde mafam dugi akoibada thiba humba amadi mingonda hang thidana tawbadasu kari amata kanaba phanglamde kamaina di khangba ngamgani hairiba game asibu sanariba mastermind na thawdo asitabu thoknaba mayam asi tawribani nakal amaromdana police ki atopa team amana Heman Meena gi photo miyamda mafam khudingda uttuna mahaki matangda khangnaba hodaduna leirami adubu masisu aremba taraga toklami Heman mangkhibagi information mioi ama faudagi khangba ngamlamde matawa asumna numit amadagi nini sudan khirami hawjikti police Heman gi matangda maru eba information khangduknaba mahaki mapada wari watai tawrami wari watai tawba asidagi police na Heman gi mapadagi jamin nakriba mamanaba mari asigi matangdasu khara khajik khanglami masigi su mathakta wafam ama khangba ngamlami madudi Heman gi marup Hani Dube gi mama Punam Dube gi yumsida Heman yamna toina chathok chachin tawi haibasi makhata na Heman gi mapana Punam Dube gi yumsida nupa kaya ama changba ui masi afaba kudam amani haina mahakna laude hairami maram asidagi mahakna machanupa Hemanda Punam Dube gi yumda chatanaba kaya hairami athingba thamlami adubu machanupadi adum chatlami wafam mayam asi taraga police Heman gi mamanaba mari asida thodok asigi matangda chingnarami police na mamanaba mari asigi matangda information lakhotpa haurakpada yamna chawba ahoba khara uba phanglami makhoi mari gi manungda mamanaba ahum amadi masa masagi mayumda loinamak leirami adubu Ritik Namdevti mayumda leiramde maram asina Ritik na tawbabu oiro tawdababu oiro Heman thiba khangdana leiriba asigi matangda hawjikti police na Ritik khaktada amuk chingnarami maram asina police na Heman thina Ritik su amuk thiba hawrami adubu matang asidasu police khudong chadaba amuk mayoknarami kaigino hairagadi Ritik thirikan talaksida warigi ahubada haijakhiba Ritik ki pomkatlaba asiba haksam railway station bridge ki makhadagi fanglami masidasu nattana mahaki ngaksam amadi makutta yamna thoba khulai amana len khibagi asokpasu leirami police na Ritik ki haksang fangba asidagi yamna chawba case asigi matangda clue amakhak fanglami kaigino hairagadi Ritik ki purse tagi indoor gi Patnipura chatpagi bus ticket amakhak fanglami amasung Heman gi phone dagi aroibu oina mapada ransom gi call tawrakhiba location su Patnipura hairiba mafam asini haiba khanglami mayam sidagi police gyan tarami madudi thokliba thodok asida Ritik ki marup sing asigi kut soidana yaugani haibasi maram asina police na lemhoriba makhogi marup sing police station da kauduna wahang pohong tawrami matam sida Lokesh Lodha Hani Dube amadi Sanskar sahi sudriba nupa macha ngakto airami makhoi ahum gi mathakta maram chaba evidence su fangdaba amadi sahi sudabana maram oiraga police na pressure piraga wahang pohong tawbasu yadabanina maru oiba information ama fawba police na fangmangam lamde makhoi ahum su wahang pohong tawba loiraga chalhan khirami police makhata na thibo humbagi thabak chatharaga leirami hawjik su Heman gi matangda kayimta khangba ngamdri makhata ba investigation tawraga leirikan maraksida Heman gi marup Lokesh Lodha su mamangda Ritik na sikhiba mawongshida chap manana sirami mahaki asiba haksang su jungle amagi maraktagi fanglami hawjikti thodok asi icham chamba oidre Heman gi marup sing amagi mathangda ama mathang target torokpa haibasi icham chamba wafam amadi natte Ritik amadi Lokesh ki misi asi chap manaba mawongda tawkhibana maram oiraga mihat asibu pangthokliba mioi asi mi amakhakna tawbani haibasi mayak senglami Heman mangkhiba asigi matangda khangba mahaki marupsing target tawraga hatpa manba amasu yaurami kaigino hairagadi kaigumba mioi asi police ki khutta takhrabadi khara pressure pibada Heman gi matangda adum khangdadawni maram asina police na matam manghandana Hani Dube gi mama Punam Dube da chingnaraduna amadi thibu humbagi thabak tawbada Punam Dube yaubagi evidence khara su fanglami yamna chawba maru oiba wafam amana Punam Dube bu police na station da puraktuna wahang pohong tawrikan maraksida mahaki khangna chanaba mioi kaya amana Punam Dube bu saugatuna phone kaya ama lakpa sinasu police na amuk henna mangonda chingnarami masagi matung police na Punam Dube khak natana mahaki machanupa Hani Dube amasung Heman gi marup Sanskar bu police ki haunabi mawongda
wahang pahong tawbada aronba yamna angakpa wari amakak miyam mangna thoraklami information gi matung inna horakpadagi hauna punam dube hairi binupi asi yamna kalak khambanbi nupi amakhakni mahak paisa yamna pamba lan thum marang kaina leiba amadi yamna nungaina leiba punsi mahing amakhak pambana mayam se fangnaba hotnabada aranbana karino achumbana karino thirubagi mangonda mathau taramde maram asina mahak aranba lambida makhong thangba tapna tapna horami mahaki mayum sida miyamna khangnaba miyoi kaya ama laktuna aronba mari kaya ama thamlami matang sifaudi kaisu thoidokpa problem ama fawba leiramde problem leiba horakpasi punamgi machanupa hani dubega heman ga marup oirakpa horakpasi dagini masigi matungda heman punamgi mayum sida toina lakpa horami punamna heman gi mapa sarkar gi thabak tawi amadi ina kaya khunba imungi machani khanglakpadagi heman bu punamna magi langsida thunaba tapna tapna chingsinba horami punamgi machanupa hani dube leitaba tanja yenglaga heman laktuna maki marup ki mama asiga punna nuai minarami masida sunatte noma punam dubena heman bu mayumdagi paisa amadi sana lupa su puhalaklami heman gi mamagi nagi sana jeweler Rakesh Soni gi dukan sida lupa lising kun mangada bandan thamlami makhatana heman amadi punam dube aronba mari thamduna leirami adubu asigumba wafam asi yamna kuina lotuna kaisu thamba ngamde mama amadi marupna leinariba aronba mari asi hani dube na khanglaklami masi hek khanglakpadagi hani dube heman da yamna saurami masigi matung heman da laman khumnabagi tanja ngaiduna leirami amasung tanja asi heman ga loinana hani dube gari leiru naba chatpa asida fanglami hani na mahaki marup sing asi heman gi gari leirani haibagi nungayo phongdokpu oina party pinaba nikma gi jungle da kaurami mahak masasu heman ga loinana scooty amada mafam asida yawroklami masigi matung yu thakpa haurami matam sida makoi gi marup sanskar di makoi gi marak sida yawramde heman da gari leinabagi paisa lupa lising nifu asi yawtuna leirami paisa asi launabagi damak hanina magi marup ani Ritik amadi Lokesh pusu mahaki plan asida yawholami tanja hek fangbaga hani dubena heman gi makokta yu bottle amana kanna thomlami masina maram oiraga heman gi makokta thine sokpa khak natana bottle asi kairaga pumsai sairami akaiba likli machet asina kulai amu oina sina duna hani dubena yamna thuna thin thaba tawduna amuk heman gi ngak amadi khutta attack tawsilami masina maram oiraga heman laimaida tadun leirami masigi matung heman da yauriba paisa lupa lising nifu asi lauraduna hani dube Lokesh amadi Ritik makhoi ahumna yanthoknarami adubu hani dube na paisa tangkhai amadi lahorami aduga lemhoriba paisa asina Lokesh amadi Ritik ta yen halami heman da yauramba mobile phone anisu hani dube na laushalaga switch off tawsalami asomdana heman yamna thina sokpana maram oiraga sirami amasung petrol sinaraga mahaki mathau mangam jungle manung sida adum loisan khirami mai thadoklamagi maramna kaigumba mahaki haksang asi kanagumba amana soibadagi thengnaruba taragasu heman gi masak kanana su khangdanabani masi tawramaga makoi ahum magi mayumda hannakirami hani dube mayum yoraba matungda mahakna pangthokkiba crime asi mamada loinamak tamlami maramasina mama punam dubena thodok asibu losin khinaba amadi machanu pabu kannabagi damak makha taba plan kari tawgani haibagi matang sida mahakna kok thadarami ahanba oina plan asigi matung inna hani dubena Ritikta indoor chatlaga heman gi phone simaktagi mapada call tawraga lupa lak yankhai gi ransom demand tawnaba hairami makogi plan asi punna gyan taminarba matungda Ritik su paisa da ngawbudagi indoor chatlaga heman gi mapada call tawrami adubu Ritik namde kanana amadi kari gi hatkibano haina pulisna hangbada matamsida hani dubena pulisna heman mangkhibagi thi humbagi thabak tawrakpada mamanaba ataidi mayumda loina leiraga Ritik namdeb khak leitaba aduda pulisna ahanbada heman gi misi asigi matangda Ritik ta chingnarami kaigumba pulisna mahakpu pressure piraga wahang tawbada mamangda heman hatkibagi warisi Ritikna haidokhrani kibadagi mahakna hek endordagi halakpaga punam dubena machanupa hani dubega loinana Ritik party tawrunaba thakirami handakti paisa pambana maram oiraga hani dubegi marup sanskar su plan asida amuk yaurami party tawba lakpa asida tanja yenglaga heman da hatkiba mong aduga chap manana Ritik su loisilami
Hojikti Lokesh khakta amuk ngairami mahakna matau karamna siribano amuk khangminasi. Lokesh na punam dubeda mahakisu paisa gi share pinaba hairami somnadi ransom gi paisa su fangdri paisa fangdrabasu mahaki saruk hana pigadabani haina punam dubeda Lokesh na kihalame. Kaigumba pidaba taragadi wari pumba pulista chatlaga ligani haina dhamki tawrami maram asina Lokesh pu tumina lahenba ama mathau tarami punam dubegi machanupa hani dubena Lokesh pu heman hat kiba jungle sida puduna laklami mafam asida Lokesh pu su hatlami punam dubena yamna kiningai oiba wafam amakak pulista hairami madudi kaigumba makhoibu pulisna matam chana pharamdaba taragadi mama machagi makha taba plan si sanskar bu hatpani maramdi mahak su thokriba thodok asigi wari loinamak khangibani makhoi mayamna hairakpagi matung ina heman yasi haksangsu jungle dudagi pulisna fanglami evidence mayam amadi witness ta yumpham oiraga court ta hearing chathraba matung mama macha ani mapunchi chupa jail da leinabagi dandi fanglami crime ama tawraba matung mara laiba mioi sing asi fana yamna singba oiragasu makoina clue amadi adum thamlami clue ase khangnaba hotnabada police ki mafhamda matam khara changjragasu tapna tapna thodok adugi matangda khangba ngamlaktuna mara laiba mioi sing hagatpa ngami aranba lambida sel talubadagi thorakhiba consequence mayam se khallubada kiningai ni aranba ama kupsinaba hotnabada aranba chamani taruklibasi wari ase tahallaga mayamda makhoi gi matau tamsi haijaba nate nupi oigera nupa oigera aranba lambi amada aise khong thangle sangsinba hawrure khanglabadi madudagi handoraknaba pangal thona aikhoida laigadabani haijaraga ngasigidi matang asida wari ase losinjarage. Thank you everyone.